ꯈꯨꯠ ꯃꯁꯤꯁꯤꯅꯤ ꯑꯩ ꯀꯩꯅꯣꯝꯃ ꯏꯆꯤꯡ ꯆꯤꯡꯅꯩꯀꯣ ꯅꯪꯅ ꯆꯤꯡꯅꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯂꯣꯏꯅ ꯈꯪꯂꯦ ꯍꯧꯖꯤꯛ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯦ ꯑꯁꯪꯕꯤ ꯍꯥꯏꯕ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯍꯧꯗꯕꯤ ꯃꯥꯟꯕꯤꯗꯨꯅ ꯗꯥꯊꯧꯕ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯣꯛꯄ ꯈꯥꯡꯕꯗ ꯋꯥꯔꯦ ꯍꯥꯏꯕ ꯑꯩꯁꯦ ꯅꯣꯛꯑꯗꯤ ꯃꯤꯠ ꯎꯗꯕꯅꯤꯅꯅꯦ ꯃꯤꯠꯀꯞ ꯈꯨꯕꯒꯤꯅꯦ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛꯇ ꯍꯪꯕꯤꯔꯨꯁꯤ ꯃꯅꯦꯝꯗꯧ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯥꯏꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕ ꯑꯁꯪꯕꯤ ꯑꯃ ꯊꯔꯣꯏ ꯃꯥꯟꯕꯤ ꯑꯃ ꯂꯩꯔꯝꯕꯗꯧ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯊꯔꯣꯏ ꯅꯠꯇꯦ ꯆꯨꯖꯥꯛ ꯇꯤꯟ ꯃꯥꯟꯕꯅꯤꯅꯦ നോക്കണേ ഇത് പോയപ്പോ നോക്കണത് കറമ്പ ꯊꯔꯣꯏꯗꯣ ꯃꯥꯜꯂꯤꯁꯦ ꯇꯥꯊꯧꯕ ꯊꯔꯣꯏ ꯅꯤꯡꯒꯥꯕꯤ ꯀꯥꯏꯕꯗꯣ ꯃꯥꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯁ ꯄꯤꯒꯦ ꯇꯥꯏ ꯆꯨꯖꯥꯛ ꯇꯤꯟ ꯃꯥꯜꯂꯦ ꯑꯗꯨꯒ ꯕꯤ ꯑꯃ ꯂꯩꯔꯝꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯊꯔꯣꯏ ꯅꯠꯇꯦ ꯆꯨꯖꯥꯛ ꯇꯤꯟ ꯃꯥꯟꯕꯅꯤꯅꯦ ꯃꯃꯤꯡ ꯆꯠꯄꯅꯤ ꯑꯍꯦꯟꯕ ꯄꯥꯝꯕꯗ ꯇꯤꯂꯥꯏꯈꯨꯝꯕꯤ 이제 자작게 와야미야 텔레콤이 맛도 없으미 한근이 아니는 한근이 봐 repeat 마님도 아이코이 레가이기 타이나 ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕ ꯑꯁꯪꯕꯤ ꯑꯃ ꯊꯔꯣꯏ ꯃꯥꯟꯕꯤ ꯑꯃ ꯂꯩꯔꯝꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯊꯔꯣꯏ ꯅꯠꯇꯦ ꯆꯨꯖꯥꯛ ꯇꯤꯟꯕꯨ ꯃꯥꯟꯕꯅꯤ ꯃꯃꯤꯡ ꯆꯠꯄꯅꯦ ꯑꯍꯦꯟꯕ ꯄꯥꯝꯕꯗ ꯇꯤꯂꯥꯏꯈꯨꯝꯕꯤ ꯃꯇꯨ ꯍꯧꯗꯕꯤ ꯃꯥꯟꯕꯤꯗꯣ ꯕꯥꯖꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯌꯦꯟꯒꯤ ꯀꯣꯕꯤ ꯃꯅꯥ ꯍꯦꯛꯅ ꯏꯃꯥ ꯅꯪ ꯑꯩꯈꯣꯏ ꯄꯨꯄꯨꯒ ꯀꯣꯏꯅꯔꯝꯕ꯭ꯔꯣꯕ ꯍꯥꯏꯁ ꯇꯥꯊꯧꯕ ꯐ꯭ꯌꯨꯆꯔꯒꯤ ꯋꯥꯔꯤ ꯏꯊꯣꯔꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯁꯜꯂꯤꯕꯣ ꯑꯁꯪꯕꯤ ꯀꯥꯏꯅꯒ ꯀꯧꯔꯝꯅꯤꯀꯣ ꯃꯇꯝꯁꯤꯒꯤ ꯃꯤꯗꯤ ꯑꯣꯏꯗꯦ ꯀꯩꯊꯦꯜ ꯐꯥꯎꯕ ꯊꯣꯛꯄꯗ ꯂꯝꯕꯤ ꯂꯥꯟꯕ ꯀꯤꯈꯤꯕ ꯏꯆꯜ ꯁꯟꯅ ꯀꯔꯝꯕꯅꯣ ꯏꯔꯣꯏꯅ ꯀꯔꯝꯕꯅꯣ ꯐꯥꯎꯕ ꯈꯪꯗ꯭ꯔꯕ ꯏꯆꯜ ꯑꯣꯛꯅ ꯀꯔꯝꯕꯅꯣ ꯃꯤꯅ ꯀꯔꯝꯕꯅꯣ ꯈꯪꯈꯤꯗ꯭ꯔꯕꯅꯤ ꯍꯨꯏꯒ ꯍꯧꯗꯣꯡꯒꯕꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯌꯨꯝꯗ ꯂꯣꯏꯕꯒꯤ ꯃꯁꯛ ꯈꯪꯂꯤꯅꯤ ꯁꯤꯁꯨ ꯅꯠꯂꯝꯗ꯭ꯔꯗꯤ ꯌꯥꯔꯦꯗ 이보 ꯅꯪꯁꯨ ꯍꯦꯟꯖꯤꯟꯕ ꯑꯃ ꯌꯥꯎꯔꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯌꯥꯝ ꯍꯩꯈ꯭ꯔꯦ ꯕꯥꯖꯤ ꯑꯩꯈꯣꯏ ꯂꯟꯖꯦꯟꯕꯤꯅꯒ ꯉꯥꯅꯨ ꯌꯦꯟ ꯃꯁꯛ ꯈꯪꯂꯤꯁꯦ ꯑꯩꯅ ꯌꯨꯝꯗ ꯂꯣꯏꯕꯩꯅꯤꯀꯣ ꯅꯠꯂꯝꯗ꯭ꯔꯗꯤ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝꯁꯦ ꯃꯇꯨꯝ ꯇꯥꯗꯦ ꯇꯟꯗꯧꯅꯒ ꯄꯥꯛꯏ ꯀꯥꯏꯅ ꯈꯠꯂꯝꯗꯧꯔꯤ ꯄꯣꯠ ꯍꯥꯏꯗꯤ ꯕꯥꯖꯤꯅ ꯅꯨꯄꯥ ꯅꯍꯥ ꯂꯣꯏꯅꯔꯛꯄꯦ